National Highway 37 Imphal Ziribam Lambi da chatliba truck sing mapungoina petroleum tanker singdigi lona yadaba mong da senkhai thungkhai tawriba asi lefhan nabagi matangda Manipur Petroleum Products Transporters Fraternity Retail Outlet Dealers LPG Distributors and Drivers singi Core Committee gi mihut kangbu amaga Manipur lenga ki marakta MoU ama sign tawnakhre haidi Core Committee asigi mihut sing asina Chief Minister Banglo the Chief Minister Yumnam Khemchanga unaruraba matung Bauparada Impact News ka akhanana unaba amada All Manipur Petroleum Product Transporters Association ge President Ahong Shangbam Tamphayaina Phongdorakpagi matungina National Highway asida lona yadaba mongda makhal amatage senkhai thungkhai tawhaloi haina Chief Minister na thazaba pirakhi Loina namasi thoktanaba security ki maikedi chap chaba sexil thorang sing lokhat hangani haibagi thazaba pirakhiba wafam ase thabakta onthoknaba MoU da khutyek pinakhi hairi unabadu da Chief Minister gi maikedi hiramasi gi matang da state lenga ki maikedi order ama hiyeng fawgi manungda thoklagani haiba wafam thamlakhi Haribo order asi thoklaglaba matungda Core Committee gi oiba mifam ama pangthoklaga oil pump singda thau piba lepa yauna steering paidabagi khongjang asi handoktuna gari chatpa hogani hainasu tamphayaina phongdorakhi Loinana gari sing asi chatpa hauraba matung amuhanna lon na yadaba mongda senkhai thumkhai chatharaklabadi oil pump singda thau piba lepa yauna steering paidabagi khongjang amuhanna makhatana chathagani hainasu phongdorakhi Gari singida koina tekta kaidana pubina ba yam kan haibegi same na yam interest laina action soidana laurani ai thajaba thambiu haibegi ai koi si yana ba ma poraga kolop tawgi wakhandu lakpani adubo ai koina satka dorba gari si akoi mande dagi haubi ai satpa matam si dai koina haibada karigumba koina satpa hobada moina section thorang lokot kotna salibai timing si da karigumba amuka station haiba gari singida de 7 hek tawragadi akoi nongan baga akoi kudakta adum akoi hanagi strike se adum resume tawni haibagi thajaba so akoi moida adum akoi thamjarame government thokadaba order do adu thola kanda akoi call up tawni sayeng di Sunday oraga su akoi gi lairiba situation sina hayeng mak thokna na bahona jage an haire thola di akoi na tamane condition du yanarabani na akoi chatna na bagi akoi ready tawgni